ꯈꯨꯜ ꯑꯃꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯅꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯀꯨꯆꯨꯅ ꯊꯥꯒꯤ ꯃꯉꯥꯜꯒꯨꯝꯅ ꯂꯪꯕꯤ, ꯃꯁꯝꯅ ꯃꯨꯁꯨꯛ ꯃꯨꯕ ꯑꯣꯏꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯅꯨ ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯥꯅ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯕ ꯑꯁꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯁꯤꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪ ꯑꯃꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯦꯀꯨ ꯂꯣꯠꯄꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯝꯗꯦ꯫ ꯆꯅꯨꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯇꯣꯝꯆꯧꯅ ꯃꯍꯥꯛꯀꯤꯗꯃꯛ ꯑꯋꯥꯡꯕ ꯌꯨꯝ ꯑꯃꯈꯛꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯂꯣꯏꯅ ꯈꯪꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯇꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯑꯉꯥꯡꯒꯨꯝꯅ ꯑꯗꯨꯃꯛ ꯎꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯆꯧ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯃꯤꯠꯇꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂꯕꯀꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯆꯅꯨ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯏꯄꯥꯅ ꯀꯔꯤꯁꯨ ꯌꯦꯠꯂꯣꯏ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯗꯣ ꯈꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯁꯤ, ꯑꯗꯨꯒꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯁꯥꯎꯅ, ꯑꯄꯣꯛꯄ ꯏꯄꯥ, ꯑꯩꯍꯥꯛꯅ ꯍꯥꯟꯅꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ, ꯑꯩꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯨꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯅꯨꯄꯤꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯂꯣ ꯍꯥꯏꯔꯕꯗꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯃꯁꯥꯟꯅ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ, ꯂꯣꯠꯄ ꯉꯝꯕ, ꯑꯗꯨꯒ ꯑꯩꯅ ꯊꯤꯕꯗ ꯐꯪꯍꯟꯗꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯣ ꯑꯗꯨꯗ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯉꯝꯂꯣꯏ꯫ ꯇꯣꯝꯆꯧ ꯅꯨꯡꯉꯥꯏꯇꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯁꯦ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯏ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯍꯥꯛ ꯑꯁꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯁꯦ ꯆꯥꯅ ꯁꯥꯕ ꯂꯥꯏꯐꯗꯤꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯦ ꯑꯄꯣꯛꯄ, ꯀꯦꯀꯨ ꯂꯣꯠꯄꯤ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯗꯨꯗ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯨꯄꯥ ꯑꯗꯨꯒꯅꯦ ꯑꯩꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ, ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯍꯥꯏꯕꯕꯨ꯫ ꯇꯣꯝꯆꯧꯅ ꯁꯥꯎꯅ, ꯃꯇꯧ ꯀꯔꯝꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯃꯁꯥꯟꯅ ꯑꯗꯨꯕꯨ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯕꯤꯌꯨ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯡ ꯃꯆꯥꯅ ꯁꯥꯟꯅꯒꯗꯕ ꯃꯁꯥꯟꯅꯅꯤ, ꯀꯅꯥ ꯑꯃꯠꯇꯅꯅꯦ ꯃꯗꯨꯒꯤ ꯃꯇꯝ ꯄꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯅꯍꯥꯛꯀꯤ ꯕꯣꯔꯗꯤ ꯊꯤꯕ ꯐꯪꯂꯣꯏꯀꯣ꯫ ꯆꯅꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯗꯨꯃꯛꯅꯦ ꯑꯩꯅ ꯄꯥꯝꯕꯁꯨ, ꯑꯩꯍꯥꯛꯇꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯏꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯁꯪꯒꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯤꯡꯕ ꯄꯥꯝꯖꯩ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯧ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯂꯝ ꯀꯌꯥꯗꯒꯤ ꯄꯥꯈꯪ ꯀꯌꯥ ꯑꯃ ꯀꯦꯀꯨ ꯂꯣꯠꯄꯤ ꯃꯁꯥꯟꯅ ꯑꯗꯨ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯄꯥꯈꯪ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯩꯁꯤꯡꯂꯕꯤ ꯆꯅꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯊꯤꯔꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯆꯅꯨꯗꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯇꯣꯝꯆꯧ ꯑꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯍꯥꯛꯀꯤ ꯕꯣꯔ ꯀꯔꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯨꯄꯤ ꯑꯃ ꯍꯥꯞꯄ ꯅꯨꯄꯥ ꯑꯗꯣ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ꯫ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯨꯄꯤ ꯍꯥꯞꯄ? ꯑꯁ, ꯃꯗꯨꯗꯤ ꯀꯥꯎꯅ ꯌꯦꯟꯕꯨ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯤꯡꯗ ꯂꯩꯕ ꯍꯪꯉꯣꯏꯒ ꯂꯨꯍꯣꯡꯕꯅ ꯍꯦꯟꯅ ꯐꯩ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯐꯥꯎꯕ ꯂꯨꯍꯣꯡꯉꯨ ꯌꯥꯗꯕ ꯑꯁꯤꯗ
ꯃꯇꯧ ꯀꯔꯝꯅ ꯍꯪꯉꯣꯏꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣꯅꯦꯍꯦ ꯑꯣꯏꯊꯣꯛꯇꯕꯅꯤꯀꯣ ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯄꯨꯔꯦꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯆꯅꯨꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯨꯔꯦꯝꯕ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯄꯨꯔꯦꯝꯕ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ ꯎꯃꯪ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯆꯧꯕ ꯃꯤꯔꯥꯡ ꯑꯃꯈꯛꯀꯤ ꯃꯀꯣꯟꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯀꯨꯔꯥꯛ ꯑꯃꯈꯛ ꯄꯟꯗꯨꯅ ꯄꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯆꯧꯕ ꯃꯤꯔꯥꯡ ꯑꯗꯨꯅ ꯀꯨꯔꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯨꯔꯥꯛ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯃꯤꯔꯥꯡ ꯑꯁꯤꯅ ꯑꯩꯍꯥꯛꯄꯨ ꯆꯥꯒꯗꯧꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯅꯍꯥꯛꯇꯤ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯕ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯄꯜꯂꯤꯕ ꯑꯁꯦ ꯂꯧꯊꯣꯛꯄꯤꯒꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯟꯊꯕ ꯇꯧꯗ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤꯖꯔꯕꯤ ꯀꯨꯔꯥꯛ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯅꯤꯡꯇꯝꯅ ꯄꯥꯏꯖꯔꯣꯀꯣ ꯀꯅꯥꯅꯁꯨ ꯅꯪꯉꯣꯟꯗ ꯌꯦꯠꯂꯛꯂꯔꯣꯏ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯍꯥꯛꯅ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯆꯦꯛꯁꯤꯜꯂꯨ ꯑꯁꯨꯝꯕ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯗꯅꯕꯒꯤꯗꯃꯛ ꯄꯨꯔꯦꯝꯕꯒꯤ ꯊꯧꯖꯥꯜ ꯍꯩꯔꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯀꯨꯔꯥꯛ ꯑꯗꯨ ꯍꯔꯥꯎꯅ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯍꯥꯛꯄꯨ ꯁꯤꯔꯝꯒꯗꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯇꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯃꯇꯝ ꯆꯨꯞꯄꯗ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯩꯍꯥꯛꯅ ꯀꯥꯎꯖꯔꯣꯏ ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯒꯨꯟ ꯑꯣꯏꯍꯟꯒꯗꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯣ ꯌꯥꯝꯅ ꯃꯒꯨꯟ ꯂꯩ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯑꯩꯍꯥꯛꯀꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯒꯤ ꯏꯇꯥꯔꯣꯏꯁꯤꯡꯅ ꯉꯥꯏꯔꯝꯂꯅꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯀꯨꯔꯥꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ ꯀꯨꯔꯥꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯕꯗ ꯄꯨꯔꯦꯝꯕꯗꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯩꯅꯥꯈꯣꯜꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯩꯍꯥꯛꯀꯤ ꯈꯣꯡꯁꯦ ꯑꯇꯨꯝꯕ ꯇꯤꯡꯈꯪ ꯑꯁꯤꯅ ꯊꯤꯜꯂꯕꯀꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯇꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯇꯤꯡꯈꯪ ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯊꯦꯕ ꯑꯃꯈꯛ ꯃꯈꯣꯡꯗ ꯑꯆꯧꯕ ꯇꯤꯡꯈꯪ ꯑꯃꯗ ꯊꯤꯜꯂꯒ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯂꯝꯕ ꯑꯗꯨ ꯊꯦꯡꯅꯔꯦ ꯄꯨꯔꯦꯝꯕ ꯎꯕꯗ ꯊꯦꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯩꯍꯥꯛꯄꯨ ꯃꯁꯤꯒꯤ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯗꯣ ꯄꯨꯔꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯂꯨꯔꯤꯕꯅꯣ ꯇꯤꯡꯈꯪ ꯑꯁꯦ ꯂꯧꯊꯣꯛꯄꯤꯒꯦꯀꯣ ꯋꯥꯔꯕꯁꯨ ꯉꯥꯏꯍꯥꯛ ꯈꯥꯡꯕꯤꯌꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯦꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯇꯤꯡꯈꯪ ꯑꯗꯨ ꯁꯠꯇꯣꯛꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯦꯕ ꯑꯗꯨ ꯑꯋꯥꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯕꯗ ꯍꯔꯥꯎꯅ ꯄꯨꯔꯦꯝꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯏꯅꯤꯡ ꯇꯝꯖꯔꯦ ꯍꯥꯏꯌꯨ ꯅꯍꯥꯛꯀꯤꯗꯃꯛ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯍꯥꯛꯅ ꯅꯤꯡꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯃꯇꯦꯡ ꯄꯥꯝꯖꯗꯦ ꯄꯨꯔꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯦꯕ ꯑꯗꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯅꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯠꯇ꯭ꯔꯒ ꯃꯇꯦꯡꯒꯨꯝꯕ ꯄꯥꯝꯕ ꯂꯩꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯅꯍꯥꯛꯁꯨ ꯂꯩꯍꯧꯔꯣꯀꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯦꯕ ꯑꯗꯨ ꯍꯔꯥꯎꯅ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯔꯦꯝꯕꯁꯨ ꯃꯈꯥ ꯇꯥꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯀꯗꯕ ꯈꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯆꯧꯕ ꯎꯃꯥꯏꯕꯤ ꯑꯃꯈꯛ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯕꯗ ꯄꯨꯔꯦꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯎꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯄꯨꯔꯦꯝꯕ ꯎꯕꯗ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯜꯂꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯨ
ꯆꯣꯛꯊꯕꯗꯒꯤ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯄꯒꯤ ꯊꯧꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯈꯖꯤꯛꯇ ꯈꯧꯔꯥꯡꯕ ꯑꯁꯦ ꯀꯣꯛꯍꯟꯕꯤꯌꯨꯕ꯫ ꯑꯩꯉꯣꯟꯗ ꯇꯟ ꯈꯔ ꯌꯥꯎꯔꯤꯌꯦ, ꯅꯍꯥꯛꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯕ ꯌꯥꯒꯅꯤ꯫ ꯐꯒꯅꯤ ꯅꯨꯄꯥ ꯃꯆꯥ꯫ ꯄꯨꯔꯦꯝꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯟ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯇꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯗ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯦ ꯀꯣꯛꯍꯟꯕꯤꯕꯒꯤꯗꯃꯛ꯫ ꯑꯗꯨꯅ ꯍꯥꯏꯌꯨ, ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦꯗ, ꯅꯪꯅ ꯑꯋꯥꯕ ꯀꯣꯛꯄꯗꯨ ꯎꯔꯒ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ꯫ ꯄꯨꯔꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯃꯥꯏꯕꯤ ꯑꯗꯨ ꯍꯔꯥꯎꯅ, ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯎꯃꯥꯏꯕꯤ ꯑꯗꯨ ꯄꯨꯔꯦꯝꯕꯗ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯎꯃꯥꯏꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯄꯨꯔꯦꯝꯕ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯅꯨꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯔꯦꯝꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯅꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏꯃꯛꯇꯗ ꯆꯅꯨ ꯑꯃꯁꯨꯡ ꯇꯣꯝꯆꯧ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯨꯔꯦꯝꯕ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯆꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯇꯨ ꯑꯥꯗꯁꯨ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯁꯤ ꯎꯕ꯭ꯔꯥ? ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯨꯔꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯌꯨꯀꯣ, ꯏꯄꯥꯕꯨ ꯑꯃꯨꯛ ꯃꯊꯥ ꯁꯥꯍꯟꯒꯅꯨꯀꯣ꯫ ꯆꯅꯨꯅ ꯄꯨꯔꯦꯝꯕꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯃꯈꯛ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯝꯃꯤ, ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯅꯨꯄꯥꯅꯣ, ꯋꯥꯡꯅ ꯆꯥꯎꯔꯤꯕ, ꯃꯁꯛꯁꯨ ꯌꯥꯝꯅ ꯏꯪꯉꯤ, ꯑꯁꯨꯝꯅ ꯐꯖꯕ ꯅꯨꯄꯥꯗꯤ ꯑꯩꯍꯥꯛꯇꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯔꯤꯉꯩ ꯄꯨꯔꯦꯝꯕꯅ ꯇꯟꯖꯥ ꯑꯗꯨ ꯀꯥꯏꯍꯜꯂꯒ ꯍꯥꯏꯔꯛꯏ, ꯈꯨꯔꯨꯝꯖꯔꯤ ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯄꯨꯔꯦꯝꯕ ꯀꯧꯖꯩ, ꯑꯩ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯁꯛ ꯍꯦꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗ ꯏꯐꯝꯗ ꯄꯤꯅꯕꯤꯌꯨꯗꯣ ꯏꯄꯥꯒꯨꯝꯂꯕ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯥꯡꯌꯦꯡꯕꯒꯤ ꯃꯁꯥꯟꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯂꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯏꯈꯨꯠꯇ ꯂꯣꯏꯅ ꯃꯥꯏꯊꯤꯗꯨꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯁꯛꯍꯦꯜꯂꯕꯤ, ꯑꯩꯍꯥꯛꯁꯨ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯖꯩ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯅꯕ ꯊꯕꯛ ꯑꯗꯨ ꯇꯧꯖꯒꯅꯤ꯫ ꯃꯁꯥꯟꯅ ꯑꯗꯨꯗ ꯑꯩꯍꯥꯛ ꯃꯥꯏꯊꯤꯗꯅꯕꯒꯤꯗꯃꯛ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯅꯤ, ꯑꯗꯨꯒꯤ ꯑꯌꯥꯕꯗꯣ ꯅꯍꯥꯛꯅ ꯄꯤꯕꯤꯌꯨ꯫ ꯄꯨꯔꯦꯝꯕꯒꯤ ꯊꯧꯅꯥ ꯐꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯅꯨ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯆꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯥꯟꯅ ꯑꯁꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ, ꯆꯠꯂꯣ, ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯎꯗꯅꯕ ꯂꯣꯠꯄ ꯍꯧꯖꯔꯣ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯂꯣꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯒꯗꯕꯅꯤ, ꯑꯇꯣꯞꯄ ꯂꯝꯗ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯖꯧ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯀꯦꯀꯨ ꯐꯣꯡꯕ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯗꯨ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯆꯅꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯔꯦꯝꯕꯁꯨ ꯅꯣꯛꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯄꯥꯒꯨꯝꯂꯕ ꯇꯣꯝꯆꯧꯗ ꯄꯨꯅꯦꯝꯖꯔꯝꯂꯒ ꯃꯁꯥꯟꯅ ꯑꯗꯨ ꯁꯥꯟꯅꯅꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯊꯧꯒꯜꯂꯣꯟ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯧꯗꯤ ꯃꯌꯥ ꯈꯪꯉꯣꯏ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯄꯨꯔꯦꯝꯕ ꯆꯠꯈ꯭ꯔꯕꯗ ꯆꯅꯨꯗ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯍꯥꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯕꯣꯔ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩ, ꯅꯍꯥꯛꯀꯤꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯦꯝꯅ ꯃꯥꯡꯍꯟꯒꯨꯝꯁꯤꯀꯣ, ꯃꯍꯥꯛꯀ ꯁꯣꯏꯗꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯗꯨ ꯃꯈꯧ ꯄꯣꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯄꯣꯛꯄ ꯏꯄꯥ, ꯃꯍꯥꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯦꯀꯨ ꯐꯣꯡꯕ ꯉꯝꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ, ꯑꯃꯨꯛꯇ ꯃꯥꯌꯣꯛꯅꯖꯈꯤꯒꯦ꯫ ꯇꯣꯝꯆꯧ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯧꯅꯥ ꯐꯔꯕ ꯄꯨꯔꯦꯝꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫
Ngayhak chatlaba matungda mahakki wakalda asumna khanjarami. Karigumba Sagelabi Janu aduna haiba wafam ado chumba tarabadi ayhak soidana maithiba phangani. Aduiba taradi ayhak aigi marup umaibi adudagi mateng nidaba yade. Wasi khalaba matungda khonjel hauna purembana umaibi adubu kaujarami. Khonjel adu atya thakta pairiba umaibi aduna satarami. Tinthaba tauda umaibi adu purembagi manak tamna paitharai aduga hairai. Nupa macha ayhak pu kaubadi kari leirabage. Nahaki apambadu hayo. Marup ujek ayhak umang asidagi hek nakanda leiriba yumjaw asigi masak matau phajarabi. Hai singlabi nupi Janu adugi bor khanbagi thoramada yawba lakjabani. Ayhak mahakpu thamoi sengna nungsije. Aduna masana asida ayhakpu maithidnabagi dama mahakna uroidaba mafam amada aibu lolhanbiyu. Wafam adu tabada umaibi aduna noklaga hairai. Nupa macha madugidi kaisu khaluganu aina soiduna mateng pangani. Wasi hairaga umaibi aduna purembabu mahakki mathakta tongkhat halaklame. Aduga atya thakta paikhatlaga achauba ujaw aduda sariba umaibi adugi makol aduda thadarame. Aduga umaibi aduna purembabu kupsinduna laikhre. Lotpagi pungpham adu loirabada Janu adu umang aduda laklame. Aduga purembabu koithi thirame. Ngayhak thiraga phangba kauba leitrabada Janu mathwai wana leiringai laptakna hi amakhak leiba adu ubada asumna sonjarai. Mahak asigi hi manung asida soidana lolamba dai. Wase hairaga hi adugi manakta changsiluba matamdadi kana amata yauramdre. Mataw aduda Janu nungaitana asukuiba matam ase aina da maithiba pituna lakpani. Adubu ngasidi ayhak maithiba nangdoraba. Asumna khalingai talag asida khanghaudana Janugi makok thakta unawana khara taraklami. Janu thinthaba tauda ujawadagi mathakta yengkhaluba matamda miyoibagi makhong manba ama umaibi adugi masa adudagi thintorakpadu urame. Madu ubada Janu noklaga asumna lauraklami. Ho tabiri bro apang mapakhang. Ayhak nahaki lotpa nanghaudraba nakhongani do uzare. Keku phongjare. Yarabadi ujaw adudagi makha asida amukta kumthabirao. Khonjel adu tabada puremba sor sangna hontharaga. Oh ayhak maithiraba. Wase hairaga puremba do ujaw adudagi kumtharaklabi. Thauna pharaba pakhang nahakna loliba mafam ase thibada ayhakpu kayam kuina changhalle. Nahak lotpa yamna hai. Adunane ahanbagi masana asida nahak maithirabasu ayhakpu ikok ngahonbagi dama nahaksu masana asida yamna haithoi singthoiba amani haina lauzare. Adubu nangbu aina amuktanga kekulupi sanabagi matam adu piri. Chalo haujima amuk lotpa hauzaro. Wadu tabada puremba harauna kekulot nanabagi damak mafam amada amuk laklame. Purembana chatna asumna khanjarame. Ahanbase maithirabanina handaki asidadi ayhak soidana ngamdanaba hotnagani. Hujikmak aigi marup thebada kaudaba yade. Wasi khalaga purembana asumna lauraklame. Ho aigi marup theba nahakpu kadaida leibage. Ayhakki khonjel ase tarabadi amukta tholouba. Nahakki nafamdagi mateng amakhak nijare. Theba adusu purembagi khonjel adu tabadagi thoraklame. Aduga hairaklame. Nupa macha ayhakpu mafam asidagi kaubadi kari mateng pambage hayo. Puremba ahanbada thokiba thaudok adu amada jithadana wari pumba tamjarami aduga hairaklame. Marup theba sagelabi Januda aibu thiba laklagani. Aduna yarabadi ayhakpu mahakna thiba phangloidaba mafam amada amukta lolhanbiyu. Purembagi akiba mataw adu ubada thebaduna noklaga. Kaisu leitaba nupi macha aduna thauna pharaba nangondagi hena lawsingba helaba ko. Maithibasu piba ngamlaba. Maro handaki asidadi ayhak soidana mai paknaba honagani. Mahakna aibu maithiba pihalaroi. Phare adudi ayhak nangidama leinungi kom ama tawbirage. Maduda nahak locharoko. Wase hairaga theba aduna purembana lotnanabagi damak achauba kom ama khak tawbirame.
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯔꯦꯝꯕ ꯑꯗꯨ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯝ ꯑꯗꯨ ꯈꯔ ꯊꯦꯟꯕꯗꯒꯤ ꯄꯨꯔꯦꯝꯕꯒꯤ ꯃꯁꯝ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯤꯈꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯎꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯂꯩ ꯆꯕꯨꯜ ꯈꯔ ꯃꯀꯣꯛ ꯑꯁꯤꯗ ꯊꯦꯠꯆꯤꯟꯕ ꯇꯥꯔꯗꯤ ꯂꯩ ꯁꯥꯠꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯂꯩ ꯈꯔ ꯊꯦꯠꯆꯤꯟꯕꯤꯔꯒꯦ꯫ ꯋꯥꯁꯤ ꯈꯜꯂꯒ ꯊꯦꯕ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯩ ꯆꯕꯨꯜ ꯈꯔ ꯄꯨꯔꯦꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯦꯠꯆꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯅ ꯄꯨꯔꯦꯝꯕꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯂꯒ ꯊꯦꯕ ꯑꯗꯨ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯂꯣꯠꯄꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯂꯣꯏꯔꯕꯗ ꯆꯅꯨꯅ ꯎꯃꯪ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯏꯅ ꯊꯤꯔꯨꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯑꯁꯨꯝꯅ ꯁꯣꯟꯖꯔꯛꯏ, ꯑꯣ, ꯍꯟꯗꯛꯃꯨꯛꯁꯨ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯀꯣ꯫ ꯎꯖꯥꯎ ꯀꯌꯥ, ꯃꯣꯡꯁꯣꯡ ꯀꯌꯥꯗ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯤꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯕꯣ? ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃꯒꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩ ꯆꯕꯨꯜ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯁꯥꯠꯄ ꯑꯗꯨ ꯎꯔꯕꯗ ꯆꯅꯨ ꯉꯛꯅ, ꯃꯁꯤꯒꯤ ꯂꯩ ꯈꯨꯁꯥꯠ ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯒꯦ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯔꯛꯇ꯭ꯔꯤ꯫ ꯆꯅꯨꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩ ꯆꯕꯨꯜ ꯑꯗꯨ ꯂꯦꯡꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ ꯅꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯊꯦꯠꯂꯤꯕ ꯄꯥꯈꯪ, ꯑꯩꯍꯥꯛꯅ ꯀꯦꯀꯨ ꯐꯣꯡꯕ ꯉꯝꯖꯔꯦ꯫ ꯌꯥꯔꯒꯗꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯔꯛꯎꯀꯣ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯍꯟꯗꯛꯃꯨꯛꯁꯨ ꯑꯩꯍꯥꯛ ꯃꯥꯏꯊꯤꯕ ꯐꯪꯂꯕꯀꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯅꯍꯥꯛꯄꯨ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯐꯪꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯒ ꯃꯁꯥꯅ ꯑꯁꯤꯒꯤ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯁꯨ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯍꯥꯛꯀ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯠꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯨꯔꯦꯝꯕ ꯃꯊꯥ ꯁꯥꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯑꯍꯥꯟꯕ ꯆꯥꯡꯌꯦꯡꯗꯁꯨ ꯃꯥꯏꯊꯤꯔꯕ, ꯑꯅꯤꯁꯨꯕꯗꯁꯨ ꯃꯥꯏꯊꯤꯔꯕ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯐꯝꯗ ꯂꯣꯠꯀꯗꯧꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯈ꯭ꯔꯦ ꯆꯅꯨ ꯑꯁꯤ, ꯍꯦꯛꯇꯃꯛ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯄꯨꯔꯦꯝꯕꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯀꯨꯔꯥꯛ ꯑꯃ ꯄꯥꯏꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯎꯕꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦ? ꯏꯐꯝꯗ ꯍꯥꯏꯕꯤꯌꯨꯗꯣ, ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯊꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯀꯨꯔꯥꯛ ꯑꯗꯨ ꯅꯣꯛꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯍꯩꯖꯥꯝꯄꯦꯠ ꯑꯃꯈꯛ ꯄꯤꯒꯦ꯫ ꯃꯗꯨ ꯆꯥꯔꯒ ꯅꯍꯥꯛꯅ ꯑꯅꯤꯡꯕ ꯁꯥ ꯑꯃꯈꯛ ꯑꯣꯟꯕ ꯌꯥꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯨꯔꯥꯛ ꯑꯗꯨꯅ ꯍꯩꯖꯥꯝꯄꯦꯠ ꯑꯃꯈꯛ ꯄꯨꯔꯦꯝꯕꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗ ꯄꯨꯔꯦꯝꯕꯅ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯆꯥꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯝꯕ ꯑꯗꯨ ꯍꯪꯉꯣꯏ ꯍꯥꯏꯅ ꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯃꯗꯨꯃꯛꯂ ꯅꯍꯥꯛꯅ ꯑꯣꯏꯅꯤꯡꯕ ꯑꯁꯦ? ꯅꯍꯥꯛꯄꯨ ꯁꯒꯦꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯈꯪ ꯈꯪꯂꯔꯣꯏ꯫ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯂꯒꯗꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ ꯅꯍꯥꯛ ꯊꯣꯛꯂꯛꯂꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯍꯥꯛ ꯍꯪꯉꯣꯏ ꯑꯗꯨꯗꯒꯤ ꯅꯁꯥꯒꯤ ꯐꯤꯕꯝꯗ ꯑꯣꯟꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯍꯔꯥꯎꯅ, ꯊꯥꯒꯠꯆꯔꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯆꯅꯨꯅ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛ ꯆꯅꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯍꯪꯉꯣꯏ ꯑꯣꯜꯂꯕ ꯄꯨꯔꯦꯝꯕ ꯑꯗꯨ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯂꯣꯠꯄꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯂꯣꯏꯔꯕꯗ ꯆꯅꯨꯅ ꯎꯃꯪ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯣꯟꯖꯔꯝꯃꯤ꯫
ꯎꯃꯪ ꯑꯁꯤꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯊꯤꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯄꯖꯥꯠꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯪꯉꯣꯏ ꯑꯃꯈꯛ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯁꯥꯎꯅ "ꯀꯗꯥꯏꯗꯒꯤ ꯍꯪꯉꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯔ ꯊꯥꯞꯅ ꯆꯠꯊꯣꯛꯑꯣ, ꯑꯩꯍꯥꯛ ꯅꯪꯕꯨ ꯊꯤꯕ ꯅꯠꯇꯦ꯫ ꯎꯃꯪ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯣꯠꯂꯤꯕꯗꯣ ꯃꯥꯕꯨ ꯊꯤꯔꯤꯕꯅꯤ." ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯑꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯅ꯫ ꯊꯤꯌꯨ ꯐꯪꯅꯅꯕ ꯑꯩꯍꯥꯛ ꯅꯪꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒꯦ꯫ ꯆꯅꯨ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯝ ꯑꯗꯨꯗꯁꯨ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯔꯝꯗꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯁꯨ ꯀꯨꯝꯊꯔꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯔꯒ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯊꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪꯒ ꯍꯩꯕꯖꯥꯠꯂꯥ? ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯎꯆꯦꯛ ꯑꯣꯏꯅ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯇꯤꯌꯥꯊꯛꯇ ꯐꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯖꯥꯠꯂꯥ? ꯇꯟꯖꯥ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯗꯨ ꯈꯣꯡꯂꯒ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ "ꯀꯔꯤꯒꯤꯅꯣ ꯍꯪꯉꯣꯏ? ꯅꯍꯥꯛꯅ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯅꯔꯛꯂꯤꯕꯗꯤ? ꯑꯩꯍꯥꯛ ꯑꯁꯦ ꯍꯪꯉꯣꯏ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕꯗ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯗ ꯍꯪꯉꯣꯏ ꯑꯃꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ꯫ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯈꯪ, ꯌꯥꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯊꯣꯛꯄꯤꯔꯛꯎ." ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯩꯕ ꯍꯪꯉꯣꯏ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯔꯦꯝꯕ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯉꯛꯂꯗꯨꯅ "ꯅꯍꯥꯛꯄꯨ ꯍꯧꯖꯤꯛꯀꯤ ꯍꯪꯉꯣꯏ ꯑꯗꯨꯃꯛꯂꯥ? ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯣꯏꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯍꯥꯛꯄꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ." ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯅꯣꯛꯂꯒ "ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯔꯣꯠꯄꯅꯤ ꯁꯛꯍꯦꯜꯂꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯕꯣꯔ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯅꯠꯇ꯭ꯔꯥ?" ꯆꯅꯨ ꯅꯣꯛꯂꯒ ꯏꯀꯥꯏꯔꯞ ꯇꯧꯅ "ꯉꯁꯥꯏ ꯃꯈꯩ ꯅꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯑꯣꯟꯕ ꯍꯪꯉꯣꯏ ꯑꯁꯦ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯏꯟꯅꯔꯛꯂꯕꯅꯤ꯫ ꯑꯗꯨ ꯀꯨꯏꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕ ꯐꯥꯎꯕ ꯑꯩꯅ ꯅꯍꯥꯛꯅꯤ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯅꯍꯥꯛꯁꯦ꯫ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ, ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯈꯪ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯅꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯪꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯑꯗꯨ ꯍꯔꯥꯎꯅ "ꯑꯗꯣ ꯄꯟꯊꯔꯒꯅꯨ ꯆꯥꯅꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯏꯄꯥ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯨꯔꯁꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯨꯔꯦꯝꯕ ꯑꯃꯁꯨꯡ ꯆꯅꯨꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯈꯤꯕꯗꯨ ꯎꯔꯒ ꯇꯣꯝꯆꯧ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯤꯀꯣ, ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯑꯃꯨꯛ ꯇꯤꯟꯈ꯭ꯔꯒꯅꯤꯀꯣ." ꯇꯣꯝꯆꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯑꯃꯁꯨꯡ ꯄꯨꯔꯦꯝꯕ ꯑꯗꯨ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯆꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯨꯔꯦꯝꯕꯒꯤ ꯃꯔꯨꯞ ꯀꯨꯔꯥꯛ, ꯊꯦꯕ ꯑꯃꯁꯨꯡ ꯎꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯇꯤꯊꯤ ꯑꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯆꯅꯨꯗ ꯄꯨꯔꯦꯝꯕꯅ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯆꯅꯨ ꯅꯣꯛꯂꯗꯨꯅ "ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯍꯥꯛꯀꯤꯗꯃꯛ ꯑꯐꯕ ꯕꯣꯔ ꯑꯃ ꯄꯤꯅꯕꯤꯕꯒꯤꯗꯃꯛ, ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯄꯜ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯀꯥꯏꯍꯟꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯦ." ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯝꯕ ꯑꯃꯁꯨꯡ ꯆꯅꯨ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫